खुरमजरी ISTV की मणिपुरी पाव मिदें ताबीरब सिंबु तरामना ओक्चरी मसीगी मरुएबा पावदा वर्ल्ड किडनी डे की थौरम मालेंगी अतै लेबाक सिंगदा पांगथोकनाबगुम मणिपुर की मफम कयादसु पांगथोकनाख्रे पाव संदोकना पिजरी मालेंगी अतै लेबाक सिंगदा पांगथोकनाबगुम वर्ल्ड किडनी डे की थौरम मणिपुर की मफम कयादसु पांगथोकख्रे किडनी फॉर लाइफ स्टॉप एक्यूट किडनी इंजुरी हाइबा थीमदा थौरम असि पांगथोकनाखिबनी किडनी की प्रॉब्लम लेरबदी ngannna layeng hobana miyoibagi punsi kanba ngami किडनी का हार्ट का यामना मरी लेनै हाइना स्काई हॉस्पिटल एंड रिसर्च सेंटर की चेयरमैन एम श्याम किशोर फोंदोखरे ngasi rims road ta leiba hospital asida pangthokpa world kidney day gi thoramda mahakna wafam asi phongdokhibani thoram aduda manipur sarkar gi finance department ki institutional finance ki director lakshmi kumar amadi atei doctor kyasu saruk yakhi hospital asida leiriba anaba singda thoram gi saruk ama oina khudol pot sing piduna ikai khunakhi el syam kisorna makha tana phongdokhibada diabetes patient singna kidney failure oiba yabagi maram lei maram aduna chronic amadi acute kidney failure asi thoktanaba section ba mathau tai pain killer yamna chabasina kidney nabagi maram oi hairaduna kidney laina dagi ngak thoknaba wafam kaya mahakna phongdokhi sum kidney tamna sum phasala thaba adagi di norma mi ko ma ba soron ma ba adagi sing urasa pa motabadagi hospital na pa matam de jam thenaba adagi di kidney kisi pra failure haina dialysis ta depend karapa thoramasi rims ki mini auditorium da su pangthokhi doctor amadi patient kayana thoramadu da saruk yakhi rims ki nephrology department ki doctor N Sarat Kumar na sahi tara nipan dagi humfu phawgi manung da leiba miyoi singna kidney piba yai kidney transplant tawbada blood group manaba sing oigadabani kidney gi laina asi yamna common oi adubu masi kiningai oi ngannna layeng haurabadi kidney fail oidaba yai haiki loinana dialysis tawba matamda hemodialysis amadi peritoneal dialysis changni hairi tan banna major oi wa tan banna gi na humfu bawi mun de mina ani ye to bi transplant to se to yamna luba posakamo ne ba practically to di live sai bi operation di am live ko live di then job operation kya le gare transplant ni lo proga ini du nakanam da thamma ye romda thamma da to tungana kini si ama handa ni yawjo bida ko to ko kini sai puknok sai da thamma ga mari sing ni da samjala ni sing hawda ani ma artery ka ve ko na facial ya artery ve na samjala lo stage ahum la te to yam lo ko la te transplant Directorate of Youth Affairs and Sports ki cherol amagi matung inna Tanjing Norway Adventure Award lisingani tara ni thoi pina bagi damak adventure gi lamda thoidong hendokna gun chelaba naha singdagi darkhas kauri application form directorate asidagi fangani hari application pisin bagi aroba matam March ki tang kun ni hari Nahal numidang uripok sinam laikai da leiba AK Sarachandra gi yumda sakhang daba singna nongmai amadi hand grenade thamjin lambagi thawongbu yaning daba phongdoktuna ngasi laikai asida nupi singna wakat mifam pangthokre Bachaspati laikai amadi sinam laikai gi nupi singna chathakiba wakat mifam aduda yumlakta bom amadi nongmai thamlamba yaning de nongmai na solution purak pa yaroi aikhoi santi pami miyam gi punsi mi paiba pokhan ganu haiba warol sing te kar sing de ikhi wakan mifam aduda saruk yakhibi nupi amana ISTD da AE oiba Sarachandra gi yumda chatharamba thawong asi matungda tawbiganu wari watai sanaduna solution purakna mohona biu haiba phongdokhi adu yumlakta de main to godudi akhodi loi mi paina re dana angang apikpa mayam lei ama lei ade mathong marong khangdana to ko khairo ama tawro de ki praja mayam je loi suma doi ni matung manau ki suma bodana se ya amna to keno kisoina chati wena lebe pami si de tane koi hajanin ba Manipur People's Party Conference ngasi MPP ki head office pangthokre party ki president Sobha Kiran Dr L Chandramani madi atei miyoi kyasu conference adu da saruk yakhi wangang ki basingna Hauzik Manipur da oriba tangdu leita daba madi tungi mirol da akaiba pigidaba kaya gi matang da wangangki sarkar pariba miyoi singna praja singi ihul khangna thabak tawba changi tongan ba kangdup kayana khundariba Manipur da amatta oina nungsi janana leinaba thabak thoram sing paikhat pachangi phongdoknaki party president Sobha Kiranna Manipur da chahi kaya gi mamangdagi lamdam asida chatnariba Armed Forces Special Powers Act lauthoknaba amadi inner line permit chananaba wafam phongdokhi
Thangnariba State, Nagaland, Mizoram amadi Arunachal Pradesh na ILP chanaraga Manipurda system asi karigi chanaroi doribano maramaduna MPP na Manipurda ILP chananaba Bharat Sarkar ka thingnagani haiki. Masini Manipurda ILP leidabadagi 2010 gi bising thibada dipok thibada sing tamda leidariba yelhomi ekhoidagi mapandagi lakwa migi masingna masing hengadore haina report tawrati. Asigumpa mapalong iniyoy chanchalupagi fibam si aikoina thingaudrabadi Manipur su Tripura oirapoi haningai leite. Thangnariba State, Nagaland, Mizoram, Arunachal Pradesh na ILP chanaraga Manipur da taidabugi ILP chanaroi doribana. Masini aikoina thamni wafam nungti hamni wafam pakum di phangdaba. Karan kana pakum phangdari aikoina singalba aikoina lingkhatsaba aikoigi kuttalaba Manipur People's Party na Sarkar Bayar Kanda Masigi Pop Bigane. Manipur Sarkar gi Medical Directorate ki cherol amagi matung ina staff nurse kungamathoy amadi female health worker chani lawgadawri hairi. Staff nurse ki ahangba post kungamathoy asigi manungda unreserved taraganitoy ST gi taruk amadi OBC maitai gi ahumni. Aduga female health worker gi ahangba post chani asigi manungda jamana unreserved ni ST gi na humfuganitoy ST gi mari OBC maitai gi na kungamanga pangal gi nipan amadi teli Nepali gina amamamni. Akupa marol Directorate of Health Service tagi khangbayagan hari. Sahi taragi matungda Forest Department na Kaibul Lamjau National Park ta leiriba sangai masing thikre. Hana leiramba masing dagi hengalamba yai haina Forest Department na fongdokre. Malem gi oina amatta ngairaba National Park asida leiriba sangai sing asi lisingam ga jamapan humfudra manga da taraga mari khak leirambadagi mut khiba yabagi fibam da leiramlabani. Adubu Manipur Sarkar lanai loop amadi sangai bu nungsijaba kangbu singna punna hotnaminabadagi masing asi hengalakibani hari. Forest Department ki Wildlife Wing na lanai organization amasung lamlaki sa uchek sing nungsijaba kangbuga punna khusamnaduna ngarang March 16 gi ayuk pung manga dagi mapan fauba park asigi watch tower kuntra dagi sangai kharsa amasung lamok sing masing thibi gi thabak chathaki masing thiba aduda range officer ahum KH Hitler L Sarat amasung L Biramangol na watch tower amamamda enumerator ani thamlaga sa masing thiba aduda mateng pangki Chief Wildlife Warden K Angami Conservator of Forest Wildlife TH Mohendro Pratap amasung DCFL Joy Kumarna Kaibulam Jau Head Office ta leiraga monitor tawki square kilometer nifu chawba park asida fangliba sangai amasung masige leminariba kharsa amadi lamok sing masing thibadu haukiba chahi lisingani ahumda thikiba adudagi matung tarakpada chahi tara leiraga thikibani hiramsigi matangda Conservator of Forest TH Mohendro Pratap na park asigi fibam faribra yengnaba amadi masida leiriba sa singi masing scientific oiba mawongda khangdoknaba pandamda chathabani Handak masing thiba asida sangai sing ningtijana uki loinana hana leiramba masingdagi hengatlamgani haibigi thajaba lei fongdokhi 2003 gi matungda koigi wildlife census tawgi matungda ngasi sina 2013 sida is a tawba census ne masi maruina koigi park sida leiriba koigi sa sing id maruina sangai amadi magi associate animal sing asigi population id magi masing si khangnaba haibidi koigi Uzik chathariba koigi kebulam jau gi management asi fagat sokthar fagat hanbra haibigi madugi indicator haibatar madu hapet madugi scientifically koi yengnabi damukta pangthokpa koigi program amne masista koina ngasimakte koina koigi whole kebulam jau national park si koigi plot koigi contract ong khaide masista koina enumerator ani haibidi koigi department site ge ma adagi koigi NGOs wildlife activists amadi wildlife puthoy oba koigi experts sing masina chingma mayamna amamam plot amada plot contract mi ani haibidi mi humbu haibatar masina pullaga sabne ananga si fangliba data je koina koigi scientifically koina muk analysis samat to darkar hoibna exactly kya fange haibidi ngasi makti koi
ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯄꯟꯕ ꯌꯥꯏ ꯂꯤꯁꯤꯡ ꯑꯅꯤ ꯑꯍꯨꯝꯗ ꯃꯁꯤꯡ ꯊꯤꯈꯤꯕ ꯑꯗꯨꯗ ꯁꯉꯥꯏ ꯃꯁꯤꯡ 140 ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯋꯥꯏꯜꯗ ꯂꯥꯏꯐ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯨꯛꯇ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯉꯥꯏ ꯃꯁꯤꯡ 60ꯗꯒꯤ 100 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ नौना साब लोरबा थौबाल बाजार हौखिबा फेब्रुवारी 19दगी अरीबा पोफम फंबीसिंगदा पोफम पीदुना फमहनबा हौख्रबसु नौना कार्ड पाइबा पोफम फंबीसिंगिदी थौबाल मेला ग्राउंड लेबा टेम्पररी सेटता फमहनदुना लेरिंगै चेरक्ता ngarang khangौदना नुमिदांग अथेंगबदा एसपी थौबालगी मित्येंग मखादा पुलिस टीम अमना टेम्पररी सेट सिंग अदु थुदेक्लमले हारि थौंग अदुबु यानिंगदबा फोंदोक्तुना ngasi ayu anganbada पोफम पीद्रिबसिंगना थौबाल मेला ग्राउंड फाउदुना चटपा गाड़ी सिंग थिंजिनदुना अचत अवोक कयादा चाउना अपनबा पीख्रे इरांग अदु लाक्षिनबा होनबदा थौबाल पुलिस अमदी थौबाल कमांडोना टियर गैस अमदी स्मोक बॉम्ब न चिंगबा कापतुना इरांग अदुबु लाक्षिनबा होनखी अयुक पुंग 10 रोम ताबा अदुवाइदगिदी महौसागुम गाड़ी चटनखी लंबी थिंगबा अदुदा सरुक याखिबी अमना कना अमता ताकलमदना नुमिदांग अथेंगबदा टेम्पररी सेट थुदेगलंबा अदु पेंदे मरा लेबसिंग चेराक पीगदबनी हाइखी अदु मोइना पैसा पीदबगी दमकता ngasi akoibu sumaina namdaraga thambay base akoi tumina karamaina khangdana leidoinoba akoidi yam tunba mini lairaba mini nongmagi singjarani tana bonabada yam wadaba mini लैसलपदा मरुइबा पाव अमुहना पिजरी वर्ल्ड किडनी डे की थौरम मालेंगे अतै लेबाक सिंदा पांगथोकनबगुम मणिपुर की मफम कयादासु पांगथोकनख्रे मिदेंग ताबिरबसिंगबु अमुखाना खुरुमजरी